Haying January ki tangkut mathoi English ingani kuntaru khairiba numit asida iramdam asida mela touba housie laoba amadi makhal kudinmak ki kumhei harao touba athingba thamle haina Universal Mothers Organization ki President Mairangthem Sarojini Leimana phongdokre wafam asi ngasi UMO gi lamphel da leiba mai ilution da paumi singona bamada phongdokibni ngasi aikoina kumhei harao thinglaliba si hogalagliba satra singi khalaga tawbani class 11 12 ki exam loitri fawba athingba si thamlakpani asigumba si chathaduna sum leiba tarabadi lamdam asida leiriba icha sing asi manglakani maramaduna iramdam asida leiriba club maira paibi singnaso mating pangbiduna lamdam asigi satra singbo kalhausi amaromda hojik aikoi gi lamda asiya na thokliba lalasi loiba natri handak taso Saiton the bomb Tadar Kibadu the so Mio Karakak labor Tenarki Amaronda, I could yam the Maru Oriba Loktak the Toriba Mayamasi Atoba the Tok Navaso, Kanganli, Karigumba Koina Toriba Sida Kanagumba, Towi Sitaba, Toruklabadi, Maduga Fafata kudinmak Toromadu Siliba, Adugi Ozigadavani Luna, Maira Sang Sing the Housie Sanabasi Topiro Hypo from Tamki, Manamakatardun Haikivada, Haying January Gitankud Matoya Sida. Mafam kuding chatuna harao kumhei tawbagi tribe horagani akoina tawriba si paisa tanba nate akoida paisa piraga harao kumhei tawjage haiba tawbiganu kanagumbana UMO gi ming season aduna paisa loba thengna batarabadi UMO da pau pibira u haiba wafam su phongdorke hauji isama larik tamna bo honab de skun gi phi ban bra loina wari mi wara kanda larik tu gi pa ba changa da u tam da pa ba ngamdraba mafam kuding housie tawraba laure iba pose Pajamiam si dega koi icha isu tungi mirol si apa karama purko ngamgadori ge hai bisi khanda bi homuna aduna koi UMO ge lejeri ba thomi mayana matai lo chan hinga taiba ki tamkham thui hai bisi tang kun ga ma thoi nungdang degi gi ai koi mafam chat pa haurani karaya kari tauri ba pat maya ga kari tauri ba lokta kana kari tauri ba karang ga kari tauri ba